ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯔꯤꯌꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯈꯣꯒꯦꯟꯗ꯭ꯔꯣ ꯀꯧꯏ, ꯑꯗꯨꯒ ꯑꯩꯁꯦ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯊꯤꯖꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯗꯨꯀꯥꯟ ꯑꯃ ꯑꯩꯒꯤ ꯊꯣꯡꯒꯥꯟꯗ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯃꯌꯥꯝꯒꯤ ꯆꯠꯐꯝ ꯂꯩꯔꯛ ꯁꯣꯔꯣꯛꯀꯁꯨ ꯑꯗꯨꯝ ꯇꯥꯏꯅꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ꯫ ꯑꯗꯨꯅ ꯑꯩꯅ ꯊꯣꯡꯒꯥꯟꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯇꯥꯟꯅꯔꯒ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯖꯕꯅꯤ꯫ ꯄꯣꯠꯁꯤꯠꯄꯨꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯐꯕ ꯅꯠꯇꯦ, ꯇꯧꯕꯇꯕꯨ ꯁꯨꯝ ꯐ꯭ꯔꯤꯗ ꯂꯩꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯩꯒ ꯅꯨꯄꯤꯒ ꯗꯨꯀꯥꯟ ꯑꯗꯨꯗ ꯑꯅꯝꯕꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯂꯧꯕꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ, ꯃꯇꯝ ꯃꯇꯝꯒꯤ ꯂꯧꯁꯤꯡ ꯎꯕ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯂꯩꯔꯛꯁꯦ ꯍꯨꯏꯁꯦ ꯀꯞꯄꯒ ꯈꯣꯡꯕꯒ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯌꯨꯝꯒꯤ ꯏꯃꯥꯅꯁꯨ ꯏꯕꯨꯡꯉꯣ ꯍꯨꯏ ꯌꯥꯝꯅ ꯀꯞꯄꯤꯅꯦ ꯉꯁꯤꯁꯦ, ꯍꯨꯔꯥꯟꯕ ꯂꯥꯛꯄꯖꯥꯔ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩꯒ ꯍꯨꯈꯤꯅꯤꯀꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯍꯣꯏꯅꯦ ꯏꯃꯥ, ꯍꯨꯔꯥꯟꯕ ꯆꯠꯄ꯭ꯔꯥ ꯈꯪꯗꯦ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯍꯨꯏ ꯌꯥꯝꯅ ꯀꯞꯄꯤ, ꯊꯣꯡꯒꯥꯟꯗꯁꯨ ꯗꯨꯀꯥꯟ ꯑꯃ ꯐꯝꯖꯜꯂꯨꯒꯨꯝꯁꯨ ꯇꯧ, ꯑꯩꯕꯨ ꯉꯁꯥꯏꯐꯥꯎ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯅꯦ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒ ꯑꯩꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯍꯨꯏ ꯀꯞꯄꯕꯨ ꯍꯨꯔꯥꯟꯕ ꯂꯥꯛꯅꯕ꯭ꯔꯣ? ꯑꯁꯤꯗꯤ ꯃꯃꯤꯠꯇ ꯂꯥꯏ ꯎꯕꯒꯤꯅꯤ, ꯍꯨꯏꯁꯤꯡ ꯑꯁꯤꯅ ꯀꯞꯄꯤꯁꯤꯗꯤ꯫ ꯊꯣꯛꯎꯅꯨ, ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯃꯈꯣꯟ ꯇꯥꯅꯤ, ꯀꯔꯤꯒꯨꯝꯕ ꯍꯨꯔꯥꯟꯕ ꯆꯪꯉꯛꯑꯒꯁꯨ꯫ ꯍꯨꯏ ꯈꯨꯀꯞ ꯂꯥꯀꯞꯁꯦ ꯍꯨꯔꯥꯟꯕ ꯆꯠꯄꯒꯤ ꯅꯠꯇꯦ ꯍꯥꯏꯔꯛꯏ꯫ ꯐꯅ ꯃꯗꯨ ꯑꯣꯏꯔꯒꯁꯨ ꯏꯃꯥꯒ ꯑꯩꯒ ꯃꯪꯒꯣꯜꯒꯤ ꯃꯩ ꯕ꯭ꯂꯕꯁꯤꯡ ꯑꯗꯨ ꯉꯥꯟꯅ ꯊꯥꯜꯂꯒ ꯊꯣꯡꯅꯥꯎ ꯍꯥꯡꯇꯣꯛꯑꯒ ꯗꯨꯀꯥꯟ ꯑꯗꯨꯝꯗ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯋꯦꯇꯤꯡ ꯁꯤꯠ ꯑꯃꯁꯨ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯀꯞꯄꯝꯃꯒ ꯁꯨꯝ ꯃꯈꯣꯟꯗꯨ ꯅꯦꯝꯊꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯀꯅꯥꯅꯣꯅꯤ ꯅꯨꯄꯤ ꯑꯃ ꯀꯞꯄ ꯃꯈꯣꯟ ꯇꯥꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯏꯃꯥ, ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤ, ꯃꯩ ꯑꯃꯁꯨ ꯄꯥꯏꯁꯜꯂꯛꯑꯣ, ꯑꯁꯥꯏꯗ ꯀꯩꯅꯣ ꯐꯠꯇ ꯅꯨꯡꯗ ꯇꯧꯁꯜꯂꯝꯃꯒꯗꯤ ꯐꯔꯛ ꯇꯥꯅꯤ, ꯊꯣꯛꯑꯒ ꯌꯦꯡꯍꯧꯕꯅ ꯆꯨꯝꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯖꯔꯝꯃꯤ꯫ ꯍꯣꯏ ꯍꯣꯏ ꯏꯃꯥ, ꯊꯣꯔꯛꯑꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅꯗꯤ ꯃꯇꯝ ꯐꯠꯇꯦ ꯊꯣꯛꯈꯤꯅꯨꯀꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯁꯜꯂꯒ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯪꯒꯣꯟꯗ ꯏꯃꯥ ꯊꯣꯔꯛꯄ ꯍꯥꯏꯐꯦꯠ ꯂꯦꯞꯄꯒ ꯉꯥꯏꯔꯝꯃꯤ꯫ ꯄꯨꯡ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ, ꯄꯨꯡ 12:30 ꯆꯞ ꯆꯥꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯃꯈꯨꯠꯇ ꯃꯩ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯏ꯫ ꯑꯩꯅꯁꯨ ꯏꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯩ ꯍꯥꯟꯅ ꯊꯣꯡꯒꯥꯟꯒꯤ ꯗꯨꯀꯥꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯂꯩꯔꯛ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯑꯁꯤꯗꯁꯨ ꯌꯨꯝꯊꯣꯡ ꯑꯃꯃꯝꯗ ꯂꯣꯏꯅꯕ ꯍꯨꯏꯁꯤꯡ ꯑꯁꯤ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯂꯩꯔꯛ ꯑꯁꯤꯗ ꯂꯦꯞꯄꯒ ꯃꯈꯣꯏ ꯃꯁꯦꯟ ꯑꯩꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯑꯩꯔꯣꯝꯗ ꯑꯣꯜꯂꯒ ꯑꯃꯨꯛ ꯄꯨꯡꯀꯞꯇ ꯀꯞꯅꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯞꯄꯒ ꯂꯩ꯫ ꯑꯩꯅꯁꯨ ꯅꯥꯀꯟꯒꯤ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯣꯝꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯨꯗ ꯐꯝꯃꯝꯃꯒ ꯇꯞꯅ ꯍꯧꯒꯠꯂꯒ ꯁꯨꯝ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯈꯤꯕ ꯃꯃꯤ ꯑꯃ ꯑꯩꯅ ꯎꯍꯧꯈꯤ꯫ ꯃꯗꯨ ꯎꯔꯛꯄꯗꯨꯗ ꯏꯃꯥꯗꯁꯨ ꯑꯩꯅ, ꯏꯃꯥ, ꯀꯅꯥꯅꯣꯅꯦ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯑꯋꯥꯡ ꯄꯥꯡꯅ ꯁꯨꯝ ꯆꯠꯈ꯭ꯔꯤꯁꯤꯕꯣ? ꯉꯁꯥꯏ ꯑꯁꯥꯏꯗ ꯃꯥꯅ ꯀꯞꯄꯝꯕꯒꯤ ꯃꯈꯣꯟꯗꯨ ꯇꯥꯏ, ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, ꯀꯗꯥꯏꯅꯣ ꯑꯩꯗꯤ ꯎꯗꯦꯅꯦ, ꯅꯨꯃꯤꯗꯥꯡꯗꯗꯤ ꯃꯤꯠꯁꯦ ꯀꯌꯥ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯗꯦ, ꯆꯠꯈ꯭ꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, ꯆꯠꯈ꯭ꯔꯦꯗꯣ ꯏꯃꯥ, ꯑꯥ ꯌꯧꯈ꯭ꯔꯦ, ꯃꯥꯅ ꯊꯥꯡꯉꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯁꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯕ ꯃꯥꯜꯂꯤ, ꯑꯗꯨ ꯌꯧꯈꯤꯕꯗꯤ ꯈꯪꯍꯧꯗꯦ, ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯑꯣꯟꯊꯣꯛ ꯊꯨꯅ꯫ ꯏꯃꯥ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯣꯏꯕꯖꯥꯠꯅꯣ? ꯑꯗꯨ ꯐꯔꯦ ꯆꯪꯉꯁꯤꯔꯥ, ꯁꯨꯝ ꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯩꯒ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯀꯔꯤ ꯑꯣꯏꯔꯝꯃꯒꯦ, ꯀꯅꯥ ꯂꯩꯍꯧꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯁꯣꯝ ꯋꯦꯇꯤꯡ ꯁꯤꯠ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃ ꯁꯨꯝ ꯊꯣꯔꯛꯑꯒ ꯑꯋꯥꯡ ꯄꯥꯡꯅ ꯃꯈꯣꯡꯅ ꯁꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯤꯖꯥꯠꯅꯤ ꯍꯨꯏꯁꯤꯡ ꯑꯁꯤꯅ ꯈꯣꯡꯉꯤꯁꯤ꯫ ꯇꯨ ꯍꯧꯖꯤꯛꯇꯤ ꯍꯨꯏꯁꯤꯡ ꯑꯁꯤ ꯀꯞꯄ ꯈꯣꯡꯕ ꯐꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ, ꯍꯧꯖꯤꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗꯕꯣ? ꯃꯤ ꯑꯣꯏꯔꯝꯃꯣꯏꯀꯣ, ꯂꯥꯏ ꯇꯤꯟ ꯑꯣꯏꯔꯝꯒꯅꯤ, ꯂꯥꯎꯁꯦ ꯈꯔ ꯊꯨꯅ ꯆꯪꯉꯛꯑꯣ, ꯀꯤꯗꯨꯝ ꯀꯤꯁꯜꯂꯛꯑꯦ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯒ ꯑꯩꯒꯁꯨ ꯏꯃꯨꯡꯗ ꯆꯪꯉꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝꯅ ꯑꯗꯨꯝ ꯍꯧꯈꯤ꯫ ꯍꯦꯛ ꯉꯥꯟꯕꯒ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯗꯨꯀꯥꯟꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯅꯕꯗ ꯉꯔꯥꯡ ꯑꯩ ꯉꯁꯥꯏꯗ ꯍꯨꯏ ꯌꯥꯝꯅ ꯀꯞꯈꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯪꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯉꯔꯥꯡ ꯊꯣꯛꯑꯒ ꯌꯦꯡꯉꯨꯏ ꯅꯨꯄꯤ ꯑꯃꯗꯤ ꯑꯁꯤꯒꯤ ꯋꯦꯇꯤꯡ ꯁꯤꯠ ꯃꯌꯥꯁꯤꯗ ꯂꯩꯔꯝꯃꯤ, ꯃꯗꯨꯒꯤ ꯍꯨꯏꯁꯤꯡꯗꯨꯅ ꯈꯣꯡꯕ ꯑꯣꯏꯔ ꯃꯥꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯨꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ, ꯀꯩꯅꯣꯅꯦ, ꯄꯨꯡ ꯀꯌꯥ ꯑꯗꯥꯏꯗꯅꯣ, ꯀꯅꯥꯒꯤ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯪꯅꯔꯛꯈꯤ꯫
ꯑꯩꯅꯁꯨ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯁꯥꯏꯗ ꯂꯩꯔꯝꯃꯦ ꯍꯥꯏꯔꯝꯃꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯃꯥꯡꯗ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯍꯨꯏꯁꯦ ꯄꯨꯀꯞꯇ ꯀꯞꯈꯠꯅꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯅ ꯄꯨꯡ ꯌꯦꯡꯉꯨꯕꯗ ꯄꯨꯡ ꯑꯃ ꯆꯞ ꯆꯥꯅ ꯇꯥꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯉꯁꯤ ꯑꯃꯨꯛ ꯍꯨꯏꯁꯤꯡ ꯑꯁꯤꯅ ꯄꯨꯀꯞꯇ ꯀꯞꯅꯔꯤꯁꯤꯅ? ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯃꯆꯤꯟ ꯃꯇꯥꯏꯗ ꯂꯩꯔꯨꯕꯁꯤ ꯅꯥꯎꯔꯤ ꯑꯃ ꯄꯥꯏꯔꯒ ꯍꯨꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯥꯞꯄꯨꯅꯤꯀꯣ ꯍꯥꯏꯔꯝꯃꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯌꯥꯔꯦ ꯊꯣꯛꯄꯤꯔꯨꯔꯅꯨ, ꯅꯪꯒꯤ ꯅꯍꯥꯟꯒꯤ ꯋꯥꯔꯤꯗꯣ ꯃꯤ ꯂꯣꯏꯅ ꯀꯤꯅꯈ꯭ꯔꯕꯅꯤ, ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯣ, ꯑꯗꯨꯅ ꯊꯣꯛꯎꯔꯅꯨ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯊꯣꯛꯎꯗ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯍꯨꯏꯁꯤꯡ ꯑꯗꯨꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯎ ꯅꯛꯅ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯌꯥꯁꯤꯗ ꯀꯞꯄ ꯈꯣꯡꯕ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯅꯣꯡꯉꯥꯜꯂꯗꯨ ꯐꯥꯎ ꯐꯅ ꯊꯦꯡꯉ ꯐꯥꯎ ꯇꯨꯝꯒ ꯌꯥꯎꯅ ꯇꯨꯝꯊꯣꯛꯑꯒ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯒ ꯍꯥꯏꯅꯕ ꯂꯩ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯪꯕ ꯃꯪ ꯑꯁꯤ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯃꯪ ꯉꯥꯛꯇ ꯃꯪꯉꯦ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯪ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯗꯨꯀꯥꯟ ꯅꯥꯀꯟꯗ ꯂꯩꯕ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯏꯆꯥꯁꯤꯡꯒ ꯑꯩꯈꯣꯏꯁꯦ ꯀꯞꯄꯒ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯃꯪ ꯑꯗꯨꯗ ꯀꯞꯄꯗꯨꯗ ꯏꯃꯥꯅ ꯑꯩꯁꯦ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤꯔꯛꯈꯤ꯫ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣꯅꯦ, ꯁꯤꯗ ꯀꯔꯤꯅꯣꯃ ꯇꯧꯁꯤꯜꯂꯝꯃꯦꯅꯦ, ꯅꯨꯄꯤ ꯑꯃ ꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯃꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯪꯗꯒ ꯊꯧꯔꯤ ꯇꯥꯏꯕꯪꯗꯁꯨ ꯊꯧꯔꯤ ꯄꯜꯂꯛꯄꯗꯨꯗ ꯕꯨꯛꯂꯥꯎꯅ ꯍꯧꯒꯠꯂꯒ ꯏꯃꯥ ꯀꯅꯥꯅꯣ ꯊꯧꯔꯤ ꯌꯥꯜꯂꯝꯃꯤꯁꯤ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯐꯤꯡꯅ ꯏꯃꯥꯗ ꯍꯪꯉꯝꯃꯤ꯫ ꯑꯩꯅ ꯈꯜꯂꯤꯕꯅ ꯃꯪ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤ ꯊꯧꯔꯤ ꯌꯥꯜꯂꯝꯕꯗꯨꯗ ꯇꯥꯏꯕꯪꯗꯁꯨ ꯑꯃꯨꯛ ꯌꯥꯜꯂꯝꯃꯕꯖꯥꯔ ꯃꯁꯤꯅꯤ꯫ ꯏꯃꯥꯅꯁꯨ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯈꯪꯗ꯭ꯔꯤ ꯃꯤꯁꯛꯇꯣ꯫ ꯅꯨꯄꯤ ꯃꯧ ꯅꯍꯥ ꯑꯃ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯍꯧꯒꯠꯂꯣ, ꯃꯄꯥꯟꯗ ꯊꯣꯛꯎꯁꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯕ? ꯏꯃꯥ ꯊꯧꯔꯤ ꯌꯥꯜꯂꯝꯃꯦ ꯍꯥꯏꯕ꯫ ꯑꯗꯣ ꯅꯃꯧ ꯅꯨꯄꯤꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯪꯉꯝꯃꯦ꯫ ꯏꯃꯥꯅ ꯑꯃꯨꯛ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯊꯣꯛꯈ꯭ꯔꯕꯅꯦ, ꯗꯨꯀꯥꯟꯗ ꯂꯩꯔꯝꯒꯅꯤ, ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯕꯅꯤ, ꯑꯉꯥꯡꯁꯤꯡꯗꯣ ꯁꯤꯗ ꯇꯥꯟꯁꯜꯂꯛꯑꯣ ꯌꯦꯡꯍꯜꯂꯨꯅꯨ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯍꯣꯏꯁꯦ ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯅ ꯄꯔꯞ ꯑꯩꯁꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯨꯗꯁꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯁꯨ ꯈꯪꯗꯦ, ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅꯕꯨꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯄꯤꯗꯨ ꯃꯈꯥꯗ ꯂꯧꯊꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯗꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯑꯩꯉꯣꯟꯗ, ꯈꯣꯒꯦꯟꯗ꯭ꯔꯣ ꯅꯍꯥꯟ ꯅꯣꯡꯃ ꯁꯤꯗ ꯍꯨꯏ ꯌꯥꯝꯅ ꯀꯞꯄꯤ ꯇꯧꯅꯈꯤꯕꯗꯣ, ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯁꯥꯏꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯎꯈꯤ ꯍꯥꯏꯔꯤꯕꯗꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯩꯗꯤ ꯅꯨꯃꯤꯠꯇꯨꯗ ꯎꯈꯤꯕ ꯅꯨꯄꯤꯗꯨ ꯃꯌꯦꯛꯄꯣꯛ ꯀꯌꯥ ꯁꯦꯡꯅ ꯎꯍꯧꯕ ꯅꯠꯇꯦꯗ, ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯦ ꯑꯗꯨꯝ ꯇꯨꯡꯑꯣꯟꯅ ꯑꯋꯥꯡꯂꯣꯝꯗ ꯅꯨꯄꯤꯗꯣ ꯆꯠꯈꯤꯕꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯏꯆꯥꯁꯤꯡꯒꯁꯨ ꯗꯨꯀꯥꯟ ꯃꯌꯥꯗ ꯃꯈꯣꯏꯁꯨ ꯂꯦꯞꯄꯒ ꯂꯩ꯫ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯑꯩꯒꯤ ꯅꯨꯄꯤꯗ ꯆꯪꯉꯣ, ꯌꯨꯝ ꯃꯅꯨꯡꯗ ꯑꯉꯥꯡꯁꯤꯡꯁꯦ ꯃꯄꯥꯟ ꯊꯣꯛꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯃꯈꯣꯏ ꯄꯨꯟꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯩꯗꯤ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯨꯗ ꯑꯗꯨꯝꯅ ꯇꯧꯁꯤꯜꯂꯝꯕꯗꯨꯗ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯗꯨꯀꯥꯟꯗꯨꯒꯁꯨ ꯈꯔ ꯅꯛꯅꯅ ꯂꯩꯁꯤꯜꯂꯨꯒꯨꯝ ꯇꯧ꯫ ꯀꯣꯟꯅꯕꯨꯗꯤ ꯀꯅꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅꯣ ꯁꯨꯝ ꯊꯤꯒꯠꯅꯔꯛꯄꯗ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯃꯧꯅꯤ ꯈꯪꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯉꯛꯂꯤꯕ ꯑꯃꯅ ꯃꯈꯣꯏ ꯑꯗꯥꯏꯗꯒꯤ ꯑꯗꯨꯛ ꯂꯥꯞꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯊꯧꯔꯤ ꯌꯥꯟꯁꯜꯂꯝꯃꯤꯁꯤꯅꯤ꯫ ꯑꯗꯨꯝꯅ ꯈꯪꯅꯔꯛꯄꯗꯒꯤ ꯑꯁꯤꯕꯗꯣ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ ꯑꯗꯨꯝ ꯄꯨꯖꯈꯤ꯫ ꯑꯩꯁꯨ ꯏꯁꯥꯗ ꯏꯇꯟ ꯌꯨꯝꯗ ꯆꯪꯉꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯩꯕꯨ, ꯈꯣꯒꯦꯟꯗ꯭ꯔꯣ, ꯉꯔꯥꯡ ꯑꯍꯤꯡ ꯑꯁ꯭ꯋꯥꯏꯗ ꯇꯧꯔꯝꯃꯤꯁꯤ ꯅꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯕꯣ? ꯑꯩꯅ ꯃꯨꯇꯥꯗ ꯀꯗꯥꯏꯗꯒꯤꯅꯣꯗ ꯁꯨꯝ ꯑꯍꯤꯡꯗ ꯍꯧꯒꯠ ꯉꯝꯄꯣꯠꯇꯦ, ꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯍꯧꯒꯠꯂꯒ ꯌꯦꯡꯉꯨꯔꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯣꯔꯛꯄꯗꯨꯗ ꯅꯨꯄꯤ ꯑꯃ ꯁꯨꯝ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯈ꯭ꯔꯕꯅꯤ, ꯃꯤꯔ ꯂꯥꯏꯔꯁꯨ ꯈꯪꯗꯕꯗꯨꯗ ꯁꯨꯝ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯊꯣꯛꯇ ꯊꯣꯛꯎꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯣ ꯉꯔꯥꯡꯁꯨ ꯑꯁ꯭ꯋꯥꯏꯗ ꯍꯨꯏꯁꯤꯡꯁꯤ ꯌꯥꯝꯅ ꯀꯞꯅ ꯂꯥꯎꯅꯈꯤꯕ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯅꯩ, ꯉꯔꯥꯡꯇꯒ ꯊꯣꯛꯑꯒ ꯌꯦꯡꯉꯝꯃꯒꯗꯤ ꯁꯤ ꯇꯧꯔꯝꯃꯤꯁꯤ ꯈꯪꯍꯧꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯌꯥꯝꯁꯤꯅ ꯋꯥ ꯁꯨꯝ ꯉꯥꯡꯅꯔꯛꯄꯗꯨꯗ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉꯛꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯁꯥꯁꯦ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ, ꯃꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ, ꯉꯔꯥꯡ ꯉꯁꯥꯏꯗ ꯍꯨꯏ ꯌꯥꯝꯅ ꯀꯞꯄꯤꯗꯨꯕꯣ ꯅꯨꯄꯤꯗꯨꯅ ꯁ꯭ꯋꯥꯏꯗ ꯇꯧꯔꯝꯗꯥꯏꯒꯤ ꯑꯣꯏꯔꯦꯗꯅ, ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯣꯛꯑꯒ ꯌꯦꯡꯃꯤꯟꯅꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯌꯥꯔꯦ, ꯐꯅ ꯑꯩꯈꯣꯏꯅ ꯁꯦꯟꯅꯔꯒꯁꯨ ꯀꯥꯟꯅꯔꯔꯣꯏ, ꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯅ ꯇꯝꯈ꯭ꯔꯕꯅꯦ, ꯗꯨꯀꯥꯟꯒꯁꯦ ꯂꯣꯏꯅ ꯁꯤꯗꯣꯛꯈ꯭ꯔꯁꯦ, ꯑꯩ ꯗꯨꯀꯥꯟ ꯐꯝꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯗꯨꯀꯥꯟꯒ ꯑꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ, ꯐꯤꯡ ꯂꯥꯎꯅ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯏꯗꯨꯕꯨ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯆꯠꯊꯣꯛꯐꯝ ꯈꯪꯉꯝꯗꯦ, ꯋꯥꯈꯜ ꯑꯁꯤꯗ ꯀꯔꯤꯅꯣꯃ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯏꯃꯥꯗꯁꯨ ꯑꯩꯅ ꯏꯃꯥ ꯋꯦꯇꯤꯡ ꯁꯤꯠ ꯑꯁꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯕꯅꯤ, ꯑꯁꯤꯁꯦ ꯊꯨꯒꯥꯏꯈ꯭ꯔꯁꯤ, ꯃꯐꯝ ꯑꯁꯤ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯔꯣꯏꯗꯣꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯃꯗꯨ ꯂꯩꯀꯥꯏꯅ ꯁꯥꯈꯤꯕꯅꯤ, ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯧꯔꯨꯕ ꯌꯥꯔꯣꯏꯅꯦ, ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦ, ꯏꯃꯥ ꯏꯆꯥꯅ ꯈꯜꯂꯤꯗꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯁꯦ ꯏꯁꯤꯡ ꯕꯥꯔꯇꯤꯟꯁꯦ ꯏꯃꯥꯅ ꯇꯔꯦꯟ ꯃꯁꯥ ꯑꯃ ꯊꯥꯗꯔꯕꯅꯤ, ꯃꯐꯝꯗꯨꯗ ꯁꯤꯅ ꯑꯃꯨꯛꯇ ꯀꯥꯕꯛ ꯂꯥꯛꯄ ꯈꯤꯛꯇꯣꯛꯑꯁꯨ ꯆꯠꯂꯨ ꯍꯥꯏꯔꯛꯈꯤ꯫
ꯑꯩꯅ ꯏꯃꯥꯁꯤꯅ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ ꯑꯩ ꯇꯜꯂꯤꯗ ꯉꯝꯃꯣꯏ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯇꯧꯔꯨꯔꯒꯦ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯄꯤꯔꯛꯑꯣꯁꯦ ꯏꯃꯥ ꯍꯥꯏꯗꯅ ꯏꯁꯤꯡ ꯕꯥꯇꯤꯜ ꯑꯗꯨ ꯄꯨꯔꯒ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯨ ꯈꯤꯛꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯑꯩꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯍꯧꯈꯤ ꯗꯨꯀꯥꯟꯗꯨꯁꯨ ꯊꯣꯡ ꯍꯥꯡꯕ ꯇꯟꯗꯅ ꯅꯨꯃꯤꯠ 4-5 ꯗꯨꯀꯥꯟꯗꯣ ꯊꯣꯡ ꯑꯗꯨꯝ ꯂꯣꯟꯁꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯅꯨꯄꯤꯅ ꯗꯨꯀꯥꯟꯗꯣ ꯊꯣꯡ ꯍꯥꯡꯕ ꯍꯧꯔꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯇꯝ ꯈꯔꯗꯤ ꯗꯨꯀꯥꯟꯗꯣ ꯊꯣꯡ ꯍꯥꯡꯖꯔꯒꯁꯨ ꯉꯟꯅ ꯊꯣꯡ ꯑꯗꯨꯝ ꯂꯣꯟꯁꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯑꯒ ꯋꯦꯇꯤꯡ ꯁꯤꯠ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯁꯨꯝ ꯇꯧꯔꯤꯉꯩ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯣꯝꯗ ꯋꯥ ꯑꯃ ꯇꯦꯛꯊꯔꯛꯄꯒꯤ ꯃꯑꯣꯡꯗ ꯄꯦꯗ꯭ꯔꯛ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯏꯪꯈꯣꯜ ꯄꯔꯤꯡꯁꯦ ꯁꯝꯕꯟ ꯐꯛꯂꯣꯡ ꯈꯥꯔꯝꯗꯦ ꯋꯥ ꯃꯌꯥꯝ ꯊꯥꯔꯒ ꯋꯥꯅ ꯄꯔꯤꯡ ꯑꯣꯏꯅ ꯂꯦꯞꯄꯟ ꯃꯊꯛ ꯑꯗꯨꯗ ꯋꯥ ꯍꯧꯔꯒ ꯂꯝꯕꯦꯟꯒꯤ ꯁꯣꯔꯣꯛꯇꯣ ꯈꯜꯂꯝꯃꯤ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯃꯌꯥꯏꯒꯨꯝꯕꯗ ꯇꯥꯔꯝꯃꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯃꯄꯥꯗꯣ ꯍꯥꯏꯖꯕꯅꯤ ꯑꯗꯨꯃꯥꯏꯅ ꯋꯥ ꯇꯦꯛꯊꯔꯛꯄꯒꯤ ꯃꯈꯣꯟꯗꯣ ꯇꯥꯔꯛꯄꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯍꯧꯔꯛꯑꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯑꯩꯁꯨ ꯄꯔꯞ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯃꯒ ꯀꯥꯔꯛꯀꯦ ꯇꯧꯔꯝꯃꯤ ꯃꯝꯂꯤꯁꯨ ꯇꯧꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯁꯨꯃꯥꯡꯂꯣꯝꯗ ꯀꯥꯔꯛꯀꯦ ꯇꯧꯔꯛꯄꯗꯨꯗ ꯅꯨꯄꯤ ꯑꯃ ꯋꯦꯇꯤꯡ ꯁꯤꯠ ꯂꯩꯔꯤꯕ ꯑꯗꯣꯝꯗꯒꯤ ꯅꯣꯡꯂꯛꯄ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯝꯃꯤ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯄꯨ ꯁꯤꯗ ꯃꯤ ꯂꯩꯕ ꯍꯧꯅꯗꯦ ꯍꯥꯏꯐꯦꯠꯁꯤꯗꯒꯤ ꯌꯦꯡꯕꯗꯁꯨ ꯃꯤ ꯂꯩꯕ ꯎꯗꯦ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯍꯥꯊꯨ ꯑꯩꯁꯦ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ ꯃꯈꯣꯏꯁꯨ ꯆꯥꯛꯈꯨꯝꯗ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ ꯑꯩꯅꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯃꯈꯣꯏꯗ ꯋꯥꯔꯤꯗꯣ ꯇꯝꯃꯝꯃꯤ ꯍꯧꯖꯤꯛ ꯑꯩꯅ ꯏꯪꯈꯣꯜꯗ ꯂꯩꯔꯤꯉꯩ ꯀꯔꯤꯅꯣ ꯌꯥꯝꯅ ꯇꯧꯔꯛꯄ ꯍꯧꯔꯦ ꯇꯟꯕꯨ ꯇꯜꯂꯦꯗ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯤꯅꯣ ꯍꯪꯉꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯇꯝꯅꯔꯛꯄ ꯍꯧꯔꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯣ ꯉꯁꯥꯏ ꯃꯐꯝꯁꯦ ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯑꯗꯨꯝ ꯀꯔꯤꯅꯣꯃ ꯇꯧꯔꯒ ꯂꯩꯔꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯨꯝꯃꯛꯏ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯉꯥꯡ ꯅꯨꯄꯤ ꯂꯣꯏꯅ ꯀꯤꯅꯔꯅꯤ ꯇꯣꯛꯑꯣ ꯋꯥꯔꯤꯗꯣ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠꯇꯣ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯇꯨꯝꯅꯔꯝꯃꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯩꯔꯛꯂꯣꯝꯗ ꯍꯨꯏꯁꯦ ꯑꯃꯨꯛ ꯄꯨꯀꯞꯇ ꯀꯞꯅꯔꯝꯃꯤ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯀꯞꯄ ꯃꯈꯣꯟ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯁꯨ ꯀꯞꯄ ꯃꯈꯣꯟꯁꯦ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯅ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯀꯤꯒꯅꯨ ꯍꯥꯏꯕꯁꯨ ꯌꯥꯔꯝꯗꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯂꯣꯏꯅ ꯇꯨꯝꯅꯔꯤ ꯑꯩꯁꯨ ꯃꯈꯣꯏꯕꯨ ꯍꯧꯗꯣꯛꯄꯤꯔꯨꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯏꯃꯥꯗꯤ ꯑꯗꯨꯝ ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯏꯃꯥꯁꯨ ꯑꯗꯨꯝ ꯇꯥꯔꯝꯒꯅꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯍꯨꯏ ꯑꯃꯨꯛ ꯀꯞꯄꯛ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯀꯞꯄꯛ ꯑꯩꯁꯨ ꯇꯨꯝꯕꯁꯤ ꯌꯥꯔꯝꯗꯦ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡꯗꯨ ꯀꯤꯅ ꯑꯗꯨꯝ ꯍꯧꯈꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯁꯣꯔꯣꯛ ꯋꯥꯡꯃꯒꯤ ꯃꯃꯥꯡ ꯊꯪꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯦꯡ ꯑꯣꯏꯒꯗꯕ ꯇꯥꯏꯕꯨ ꯌꯥꯏ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯈꯣꯒꯦꯟ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯗ꯭ꯔꯣ ꯋꯦꯇꯤꯡ ꯁꯤꯠ ꯑꯁꯤꯗꯒꯤ ꯍꯪꯉꯛꯏ ꯍꯧꯖꯤꯛꯀꯤ ꯏꯕꯣꯌꯥꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯒꯤ ꯏꯪꯈꯣꯜꯁꯤꯒꯤꯅ ꯍꯦꯛ ꯃꯅꯤꯡ ꯑꯣꯏꯗꯣꯔꯤꯕꯅꯤ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯨꯅ ꯂꯩꯔꯤꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯂꯩꯔꯛꯇꯨꯅ ꯃꯌꯥꯏ ꯊꯠꯂꯒ ꯏꯪꯈꯣꯜꯁꯦ ꯄꯔꯤꯡ ꯑꯃꯠꯇꯅꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅꯁꯨ ꯑꯃꯨꯛ ꯈꯪꯗ꯭ꯔꯦ ꯑꯁ꯭ꯋꯥꯏꯗ ꯇꯧꯁꯜꯂꯝꯃꯕꯅꯤꯅ ꯑꯗꯨꯝ ꯈꯔꯗꯤ ꯑꯀꯤ ꯑꯈꯪ ꯅꯪꯉꯅꯤ ꯑꯗꯨ ꯑꯩꯗꯤ ꯋꯦꯇꯤꯡ ꯁꯤꯠ ꯑꯁꯤ ꯂꯩꯍꯟꯕꯕꯨ ꯄꯥꯝꯗ꯭ꯔꯦ ꯀꯅꯥꯕꯨ ꯁꯤꯗ ꯒꯥꯔꯤ ꯉꯥꯏꯅꯔꯤꯒꯦ ꯂꯧꯊꯣꯛꯈꯤꯕꯅ ꯐꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯃꯈꯣꯏꯅ ꯈꯣꯒꯦꯟ ꯍꯥꯏꯒꯨꯝꯅ ꯑꯁꯤ ꯂꯧꯊꯣꯛꯈꯤꯅꯕ ꯇꯧꯁꯤ ꯃꯤ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯃꯐꯝꯁꯤꯒ ꯍꯦꯛ ꯃꯥꯡ ꯇꯨꯡꯅꯤ ꯂꯩꯔꯤꯁꯤ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯃꯈꯣꯏ ꯑꯗꯨ ꯅꯈꯣꯏꯒꯤꯗꯤ ꯌꯨꯝ ꯃꯅꯤꯡꯕꯨ ꯇꯥꯔꯤ ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯁꯟꯗꯅ ꯕꯦꯔꯥ ꯑꯃ ꯏꯀꯥ ꯀꯥꯔꯦ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯁꯨꯝꯅ ꯃꯤꯑꯣꯏ ꯑꯗꯨꯒ ꯑꯩꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯒꯤ ꯗꯨꯀꯥꯟꯁꯦ ꯈꯔ ꯊꯦꯡꯉꯐꯥꯎ ꯊꯣꯡ ꯍꯥꯡꯉꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯉꯥꯏꯍꯥꯛ ꯗꯨꯀꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯝꯃꯒ ꯃꯥꯁꯨ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯍꯥꯏꯗꯅ ꯌꯨꯝꯗ ꯆꯪꯈꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯗꯨꯝ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯅꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯣꯡꯁꯤ ꯇꯥꯔꯛꯑꯝꯗꯥꯏꯒꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯤꯕꯖꯥꯠꯅꯤ ꯅꯨꯡꯁꯤꯠꯁꯦ ꯀꯟꯅ ꯅꯣꯡ ꯇꯥꯔꯛꯑꯝꯗꯥꯏ ꯃꯃꯥꯡ ꯅꯨꯡꯁꯤꯠꯅ ꯍꯥꯟꯅ ꯁꯤꯠꯄ ꯍꯧꯔꯛꯈꯤ ꯑꯩꯁꯨ ꯄꯨꯡ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯄꯨꯡ 9 ꯇꯥꯔꯝꯕꯗꯒꯤ ꯑꯩꯁꯤꯗꯤ ꯊꯦꯡꯉꯦ ꯃꯤꯁꯨ ꯂꯥꯛꯅꯗ꯭ꯔꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯦ ꯍꯥꯏꯗꯅ ꯗꯨꯀꯥꯟꯗ ꯆꯥꯔꯖ ꯇꯧꯔꯤꯕ ꯑꯩꯒꯤ ꯐꯣꯟꯗꯣ ꯁꯠꯇꯣꯛꯏꯉꯩ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯗꯨꯗ ꯃꯤ ꯑꯃ ꯂꯦꯞꯄꯝꯕꯒꯤ ꯃꯑꯣꯡꯗ ꯏꯁꯥꯗ ꯀꯔꯤꯅꯣꯃ ꯐꯥꯎꯔꯛꯈꯤ ꯑꯩꯁꯨ ꯃꯥꯏꯁꯤꯅ ꯁꯂꯣꯡꯅ ꯑꯣꯟꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯪꯉꯝꯃꯤ ꯑꯩꯅ ꯈꯜꯂꯤꯕꯅ ꯗꯨꯀꯥꯟꯗꯒꯤ ꯃꯤ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯏꯕꯣꯏ ꯅꯤꯡꯉꯝꯃꯤ ꯑꯗꯨꯕꯨ ꯃꯤ ꯑꯃꯠꯇ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯗꯨꯗ ꯂꯩꯔꯝꯗꯕꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯔꯤꯅꯣꯃ ꯐꯥꯎꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯍꯥꯊꯨ ꯗꯨꯀꯥꯟꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯃꯤ ꯑꯃ ꯑꯗꯨꯝ ꯁꯤꯠ ꯁꯥꯠ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯑꯃꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯑꯗꯨꯝ ꯐꯥꯎꯔꯝꯃꯤ ꯇꯨꯡꯒ ꯁꯂꯥꯎꯅ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯏꯁꯥꯗ ꯀꯤꯖꯕ ꯑꯃ ꯄꯣꯛꯑꯝꯃꯤ
ꯍꯥꯏꯗꯤ ꯅꯨꯄꯤꯗꯣ ꯍꯦꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯗꯣꯏꯗ ꯅꯤꯡꯉꯝꯃꯤ꯫ ꯎꯆꯤꯟꯅꯥꯆꯤꯟꯅ ꯑꯩꯁꯦ ꯗꯨꯀꯥꯟꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯒ ꯌꯨꯝꯂꯣꯝꯗ ꯍꯥꯊꯨ ꯆꯪꯉꯛꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯗꯨꯀꯥꯟꯗ ꯑꯩꯒꯤ ꯀꯔꯤꯅꯣꯃ ꯀꯥꯎꯔꯝꯃꯦ, ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ, ꯆꯥꯛꯇꯤ ꯂꯣꯏꯔꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯉꯥꯏꯈꯣ ꯗꯨꯀꯥꯟꯂꯣꯝꯗꯒ ꯉꯁꯤꯗꯤ ꯊꯣꯛꯆꯔꯨꯔꯅꯨ, ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯕꯅꯤ꯫ ꯌꯦꯡꯉꯨ ꯅꯣꯡ ꯑꯁꯤꯁꯨ ꯆꯨꯔꯝꯗꯥꯏꯒꯤ ꯃꯊꯛꯁꯦ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯈ꯭ꯔꯦ꯫ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯅꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝ ꯍꯥꯏꯅꯔꯤꯁꯤ꯫ ꯊꯣꯛꯆꯔꯨꯅꯨ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯁꯦꯡꯕ꯭ꯔꯣ ꯑꯩꯗꯤ ꯗꯨꯀꯥꯟꯗꯒꯤ ꯀꯔꯤꯅꯣꯃꯇ ꯂꯧꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯒ ꯇꯣꯛꯑꯒꯦ ꯑꯗꯨꯗꯤ ꯑꯩ ꯀꯤꯖꯔꯦ, ꯅꯣꯡꯃꯒꯤ ꯑꯁꯥꯏꯁꯦ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯇꯥꯔꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯒ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯆꯪꯈꯤ꯫ ꯆꯥꯛ ꯆꯥꯅ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯅꯨꯄꯥ ꯃꯅꯦ ꯃꯄꯨꯅ ꯈꯔ ꯑꯣꯠꯄꯤ ꯅꯩꯕꯤ ꯍꯥꯏ, ꯑꯗꯨꯒꯤꯅꯤꯁꯨ ꯍꯥꯏꯅꯩ ꯈꯔ ꯃꯑꯣꯡ ꯇꯥꯗꯕ ꯏꯃꯨꯡ ꯑꯣꯏꯔ ꯃꯥꯅꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯒꯨꯝꯕ ꯄꯥꯎ ꯉꯥꯛꯇ, ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯅꯨꯄꯥꯗꯨꯒ ꯄꯨꯜꯂꯒ ꯐꯨꯗꯔꯒ ꯐꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯔꯤꯉꯩ ꯁꯣꯔꯣꯛ ꯂꯝꯖꯥꯎꯔꯣꯝꯗꯒꯤ ꯒꯥꯔꯤ ꯑꯃ ꯍꯣꯔꯣꯟꯁꯤ ꯑꯔꯩꯕꯤ ꯊꯥꯗꯅ ꯈꯣꯡꯉꯒ ꯒꯥꯔꯤꯗꯣ ꯄꯥꯏꯈꯩ ꯊꯧꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯀꯩꯅꯣꯅꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯒꯥꯔꯤꯁꯤꯕꯣ, ꯄꯥꯏꯈꯩ ꯊꯧꯈ꯭ꯔꯤꯁꯤꯅ ꯑꯃꯨꯛ ꯑꯁꯥꯏꯗ ꯀꯔꯤ ꯊꯦꯡꯅꯔꯕꯖꯥꯠꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯍꯧꯖꯤꯛ ꯒꯥꯔꯤ ꯈꯨꯊꯧꯗꯨꯕꯣ ꯃꯥꯒꯤꯗꯨꯕꯨ ꯀꯩꯅꯣꯝ ꯊꯦꯡꯅꯕ ꯃꯥꯟꯗ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯍꯤꯡ ꯑꯁꯤꯗꯤ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯨꯗ ꯁꯤꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨ ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯨ ꯀꯤꯖꯗꯅ ꯑꯍꯤꯡ ꯇꯨꯝꯃꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯕꯣꯛꯀ ꯇꯨꯝꯒꯦ ꯍꯥꯏꯗꯅ ꯏꯆꯥꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯃꯕꯣꯛꯀ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯑꯗꯣꯝꯒꯤ ꯒꯥꯔꯤ ꯂꯥꯏꯟ ꯆꯦꯟꯕ ꯃꯦꯖꯤꯛ ꯒꯥꯔꯤ ꯊꯧꯕ ꯅꯍꯥ ꯅꯨꯄꯥ ꯑꯃ ꯃꯃꯥꯒ ꯇꯧꯔꯒ ꯑꯩꯒꯤ ꯗꯨꯀꯥꯟꯗꯒꯤ ꯙꯨꯞ ꯀꯦꯟꯗꯜ ꯂꯩꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯏꯆꯥ ꯅꯨꯄꯥꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯉꯁꯥꯏꯒꯤ ꯋꯦꯇꯤꯡ ꯁꯤꯠ ꯃꯄꯥꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯝꯃꯤ ꯍꯥꯏꯗꯅ, ꯒꯥꯔꯤ ꯈꯥꯝꯃꯨꯕꯗ ꯅꯨꯄꯤꯗꯣ ꯂꯥꯏ ꯑꯣꯏꯔꯕ ꯃꯥꯜꯂꯤ, ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯈꯠꯈ꯭ꯔꯒ ꯏꯆꯥ ꯅꯨꯄꯥꯅ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯄꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯁꯥꯏꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤꯅꯣ ꯊꯥꯗꯣꯛꯀꯦ ꯂꯥꯛꯏꯅꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯏꯈꯣ ꯑꯗꯨꯗꯤ ꯉꯔꯥꯡ ꯏꯕꯨꯡꯉꯣ ꯅꯪꯅ ꯒꯥꯔꯤ ꯍꯣꯔꯣꯟ ꯁꯨꯠꯇ ꯄꯤꯔꯒ ꯒꯥꯔꯤ ꯀꯟꯅ ꯊꯧꯈ꯭ꯔꯤꯗꯨ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯃꯥꯅꯤ, ꯑꯩꯁꯨ ꯀꯤꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯣꯔꯣꯟꯗꯣ ꯄꯤꯔꯒ ꯌꯨꯝ ꯌꯧꯗ꯭ꯔꯤꯐꯥꯎ ꯒꯥꯔꯤꯗꯣ ꯊꯧꯔꯛꯑꯕꯅꯤ꯫ ꯑꯗꯣ ꯇꯥꯃꯣ ꯑꯁꯤꯒꯤ ꯋꯦꯇꯤꯡ ꯁꯤꯠ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯈꯤꯕ ꯂꯩꯒꯦ? ꯍꯥꯟꯅꯗꯤ ꯑꯩꯁꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯂꯝꯕꯦꯜ ꯑꯁꯤꯗ ꯑꯗꯨꯝ ꯑꯃꯝ ꯃꯊꯦꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯅꯤ, ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯩꯅ ꯃꯤꯉꯣꯟꯗ ꯇꯝꯕꯗꯁꯨ ꯃꯤꯅ ꯑꯃꯠꯇ ꯊꯥꯖꯕꯤꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯅꯈꯣꯏꯁꯦ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯅꯈꯣꯏꯗ ꯂꯤꯕꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥꯒꯤ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯅꯈꯣꯏ ꯑꯁꯥꯏꯐꯥꯎ ꯂꯥꯏꯟ ꯒꯥꯔꯤ ꯆꯦꯟꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯣ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯋꯥꯔꯤꯗꯣ ꯇꯝꯃꯒꯦ, ꯃꯇꯝꯗꯤ ꯄꯨꯡꯀꯨꯏ ꯀꯨꯏꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯃꯁꯤꯒꯤ ꯋꯦꯇꯤꯡ ꯁꯤꯠ ꯑꯁꯤꯗ ꯃꯧ ꯅꯍꯥ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯊꯧꯗꯣꯛꯇꯨ ꯍꯦꯛ ꯊꯣꯛꯈꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤ ꯃꯃꯥꯡꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯕꯅꯤ꯫ ꯅꯈꯣꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗ ꯎꯛꯅ ꯊꯦꯡꯅꯕꯒꯤ ꯋꯥꯅꯤ, ꯑꯩꯈꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯂꯩꯈꯤꯗꯕ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯃꯥꯒꯤ ꯃꯊꯋꯥꯏ ꯃꯃꯤꯗꯨꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯐꯝ ꯇꯝꯅ ꯂꯥꯏ ꯑꯣꯟꯗꯨꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏꯗꯤ ꯈꯥꯡꯂꯤ꯫ ꯃꯁꯤꯅꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯜꯂꯛꯄꯒꯤ ꯋꯥꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯑꯩꯒꯤ ꯋꯥꯔꯤꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ꯫ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯉꯥꯏꯈꯣ ꯑꯗꯨꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯈꯨꯜ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯝꯃꯦꯅ ꯇꯧꯈꯤꯕꯗꯣ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯔꯕ? ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯨꯗꯤ ꯉꯔꯥꯡ ꯏꯆꯥ ꯅꯨꯄꯥꯅ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯔꯛꯈꯤꯕꯗꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯑꯣꯏꯔꯝ ꯇꯥꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯏꯅꯦ ꯉꯔꯥꯡꯁꯦ ꯅꯣꯡꯁꯨ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯕ ꯃꯥꯜꯂꯤ, ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯗꯨꯗ ꯃꯥꯒꯤ ꯃꯊꯋꯥꯏ ꯃꯃꯤꯗꯣ ꯊꯣꯔꯛꯄꯖꯥꯠꯅꯤ꯫ ꯏꯅꯦꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯊꯧꯗꯣꯛꯇꯣ ꯃꯥꯌꯣꯛꯅꯗ꯭ꯔꯤꯉꯩ ꯑꯩꯅ ꯗꯨꯀꯥꯟ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗꯁꯨ ꯑꯩꯉꯣꯟꯗ ꯂꯛꯅꯔꯝꯃꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯙꯨꯞ ꯀꯦꯟꯗꯜ ꯑꯃ ꯀꯠꯊꯣꯛꯑꯝꯃꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯀꯤꯅ ꯃꯐꯝ ꯑꯗꯨꯗ ꯙꯨꯞ ꯀꯦꯟꯗꯜ ꯀꯠꯊꯣꯛꯑꯝꯃꯒ ꯃꯈꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯍꯟꯈꯤ꯫ ꯑꯩꯁꯨ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯈꯣꯏꯅ ꯂꯥꯏꯒꯤ ꯊꯥꯗꯣꯛꯑꯝꯕ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯣꯝꯗ ꯋꯥꯈꯜ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯗꯨꯀꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ? ꯎꯪꯉꯒ ꯂꯩꯔꯤꯗꯨꯕꯨ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨꯅ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯅꯪ ꯊꯣꯔꯛꯑꯕ? ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯉꯔꯥꯡꯁꯤꯗ ꯒꯥꯔꯤ ꯍꯣꯔꯣꯟ ꯀꯟꯅ ꯈꯣꯡꯉꯝꯃꯒ ꯒꯥꯔꯤ ꯑꯃ ꯀꯟꯅ ꯊꯧꯔꯒ ꯆꯠꯈꯤꯕꯗꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯏꯟ ꯆꯦꯟꯕ ꯒꯥꯔꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯇꯨ ꯑꯁꯤꯗ ꯀꯩꯅꯣ ꯊꯥꯗꯣꯛꯑꯝꯃꯤꯁꯤꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯃꯥꯗꯤ ꯀꯩꯗꯧꯕꯒꯤ ꯍꯣꯔꯣꯟꯗꯨꯕꯨ ꯈꯣꯡꯗꯅ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯈ꯭ꯔꯤꯕ?
ꯁꯥꯏꯗꯅ ꯑꯃꯨꯛ ꯀꯔꯤ ꯊꯦꯡꯅꯔꯦ ꯍꯥꯏꯔꯝꯃꯤꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯉꯥꯡꯗꯨꯅ ꯉꯁꯥꯏ ꯃꯄꯥꯁꯤ ꯌꯧꯔꯛꯄꯗ ꯂꯩꯈꯤꯗꯕ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯃꯛꯏ ꯍꯥꯏ꯫ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯈꯠꯈ꯭ꯔꯒ ꯑꯉꯥꯡ ꯑꯗꯨꯅ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯒꯤꯅꯦ ꯃꯥꯁꯨ ꯀꯤꯗꯅ ꯒꯥꯔꯤ ꯍꯣꯔꯣꯟꯗꯨ ꯀꯟꯅ ꯈꯣꯡꯉꯒ ꯒꯥꯔꯤꯗꯨ ꯑꯗꯨꯝ ꯄꯥꯏꯈꯩ ꯊꯧꯈ꯭ꯔꯕꯖꯥꯠꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ, ꯅꯥꯇꯩ ꯆꯥꯕ ꯄꯥꯎ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ, ꯇꯥꯕꯗ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯣꯡꯕ ꯋꯥ ꯉꯥꯛꯇ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯗꯣꯔꯤ? ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯎꯅꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯅꯨꯃꯤꯗꯥꯡ ꯁꯨꯃꯥꯡ ꯃꯇꯣꯟ ꯐꯥꯎ ꯊꯣꯛꯄ ꯀꯤꯔꯦ꯫ ꯗꯨꯀꯥꯟ ꯑꯁꯤꯁꯨ ꯄꯣꯠꯁꯤꯠ ꯍꯟꯊꯔꯦ, ꯀꯤꯔꯕꯅꯤꯅ ꯃꯤ ꯈꯤꯇꯪ ꯍꯦꯛ ꯇꯥꯛꯂꯛꯄꯗ ꯊꯣꯡ ꯑꯗꯨꯝ ꯂꯣꯟꯁꯤꯜꯂꯒ ꯆꯪꯉꯛꯑꯦꯗꯣ, ꯇꯟꯕꯨ ꯇꯟꯁꯤꯜꯂꯛꯑꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯃꯨꯛ ꯃꯁꯤꯒꯤ ꯋꯦꯇꯤꯡ ꯁꯤꯠꯁꯦ ꯍꯦꯛ ꯂꯩꯔꯤ ꯐꯥꯎ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯅꯤ, ꯃꯁꯤ ꯂꯧꯊꯣꯛꯈꯤꯅꯕ ꯀꯅꯥ ꯀꯅꯥꯅꯣ ꯋꯥ ꯈꯔ ꯇꯥꯟꯅꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯂꯩꯀꯥꯏꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯝꯃꯤ꯫ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯟꯕ ꯆꯠꯄꯗꯨ ꯌꯥꯎꯔꯔꯣꯏ ꯈꯟꯖꯕꯅꯤ꯫ ꯃꯗꯨꯗ ꯂꯨꯍꯣꯡꯉꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯅ ꯌꯥꯎꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯍꯦꯛ ꯂꯝꯇꯨ ꯌꯦꯡꯕ ꯑꯣꯏꯅ ꯅꯨꯄꯤꯗꯣ ꯊꯤꯟꯕ ꯑꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯅ ꯗꯨꯀꯥꯟꯗꯣ ꯐꯝꯃꯒ ꯂꯩꯔꯕꯖꯥꯠꯅꯤ꯫ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯀꯨꯏꯅ ꯗꯨꯀꯥꯟꯗ ꯂꯩꯌꯨ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯈꯛ ꯗꯨꯀꯥꯟ ꯑꯗꯨꯗ ꯊꯅꯝꯃꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯇꯤꯚꯤ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯌꯨꯝ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯅꯈꯤ꯫ ꯏꯃꯥꯁꯨ ꯑꯉꯥꯡꯁꯤꯡꯒ ꯌꯨꯝ ꯃꯅꯨꯡꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯗꯨꯀꯥꯟ ꯑꯗꯨꯗ ꯄꯣꯠ ꯆꯩ ꯂꯧꯕ ꯂꯥꯛꯄ ꯃꯤꯁꯤꯡꯒꯤ ꯁꯨꯝ ꯄꯣꯠ ꯆꯩ ꯇꯝꯃꯤꯉꯩ ꯉꯥꯏꯍꯥꯛ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯥꯏꯍꯥꯛ ꯍꯦꯛ ꯀꯥꯎꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯂꯨꯍꯣꯡꯕꯗꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯨꯏ ꯍꯥꯏꯔꯝꯕꯗꯨꯗ ꯑꯩ ꯍꯜꯂꯛꯄ ꯑꯣꯏꯅꯁꯨ ꯃꯥꯁꯦ ꯗꯨꯀꯥꯟ ꯑꯗꯨꯗ ꯑꯩ ꯉꯥꯏꯔꯤꯕꯖꯥꯠꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯄꯣꯠ ꯆꯩ ꯂꯩꯔꯝꯃꯒ ꯍꯦꯛ ꯍꯟꯈꯤꯕꯒ ꯃꯥꯅ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯏꯁꯤꯡ ꯈꯤꯇꯪ ꯄꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯈꯨꯗꯛꯇꯨꯗꯗꯤ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯝꯗꯦ꯫ ꯁꯨꯝ ꯊꯕꯛ ꯑꯃ ꯇꯧꯅ ꯇꯧꯅ ꯂꯨꯄꯥ ꯀꯌꯥ ꯄꯤꯕꯅꯣ, 10 ꯄꯤꯕꯔꯥ ꯂꯨꯄꯥ 10 ꯄꯤꯕꯔꯥ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡ ꯍꯪꯉꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯒꯤ ꯃꯥꯁꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯅꯥꯅꯣ ꯌꯦꯡꯊꯣꯛꯎꯕꯗ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯇꯧ ꯑꯗꯨꯗ ꯀꯤꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯑꯩꯁꯦ ꯍꯜꯂꯛꯈꯤꯔꯣꯏꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯄꯗ ꯑꯃꯨꯛꯀꯁꯨ ꯏꯆꯦ ꯏꯁꯤꯡ ꯄꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯍꯟꯗꯛꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯇꯨꯡꯁꯜꯂꯥꯎꯅ ꯑꯣꯟꯊꯣꯛꯑꯒ ꯍꯦꯛ ꯌꯦꯡꯉꯨꯕꯗ ꯀꯅꯥꯃꯠꯇ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯃꯥꯁꯨ ꯀꯤꯖꯔꯛꯇꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯄꯗ ꯃꯁꯛꯇꯤ ꯎꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯆꯦ ꯏꯆꯦ ꯀꯧꯔꯒ ꯃꯥꯒꯤ ꯇꯨꯡꯗ ꯁꯨꯝ ꯏꯟꯅꯔꯛꯈꯤ꯫ ꯍꯥꯊꯨ ꯍꯥꯊꯨ ꯃꯥꯁꯨ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗꯅ ꯌꯨꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯏꯕꯦꯝꯃ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯏꯃꯥ ꯑꯃꯨꯛ ꯍꯧꯔꯛꯑꯦ, ꯗꯨꯀꯥꯟꯒ ꯊꯣꯡ ꯂꯣꯟꯕ ꯅꯪꯍꯧꯗ꯭ꯔꯦ, ꯍꯣꯔꯦꯟ ꯇꯥꯃꯣ ꯍꯜꯂꯛꯑꯒ ꯂꯣꯟꯖꯔꯁꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯀꯩꯗꯧꯔꯛꯑꯒꯦ? ꯂꯥꯛꯑꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯩꯒ ꯊꯣꯛꯑꯒ ꯗꯨꯀꯥꯟꯗꯣ ꯊꯣꯡ ꯂꯣꯟꯁꯜꯂꯨꯔꯁꯤ꯫ ꯍꯣꯔꯦꯟ ꯏꯆꯥꯅꯨꯄꯥ ꯂꯥꯛꯑꯒ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯜꯂꯝꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯉꯥꯡꯉꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯏꯃꯥꯒ ꯊꯣꯛꯑꯒ ꯂꯣꯟꯁꯜꯂꯨꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯏꯃꯥ ꯑꯩ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯔꯣꯏ, ꯏꯁꯤꯡ ꯄꯤꯌꯨ ꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯇꯨꯡꯗ ꯐꯥꯎ ꯇꯥꯟꯅꯔꯛꯑꯗꯨꯐꯥꯎ ꯑꯩ ꯊꯣꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯂꯥꯎꯍꯦ ꯄꯨꯡꯁꯨ ꯉꯜꯂꯤ, ꯊꯣꯔꯣ ꯊꯣꯔꯣ ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯗꯨꯀꯥꯟꯗꯣ ꯊꯣꯡ ꯂꯣꯟꯁꯟꯕ ꯊꯣꯔꯛꯄꯗ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯝꯃꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯏꯃꯥ ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯏꯃꯥꯁꯨ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯇꯥꯔꯝꯗꯕꯗꯨꯗ ꯑꯗꯨꯝ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯃꯣꯏꯁꯦ ꯀꯤꯅ ꯀꯤꯅ ꯑꯩ ꯂꯥꯛꯄ ꯉꯥꯏꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯎꯆꯤꯟꯅꯥꯆꯤꯟ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯂꯨꯍꯣꯡꯕꯗꯨ ꯌꯥꯎꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯔꯛꯄꯁꯤꯗ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯍꯥꯡꯉꯝꯕ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯀꯩꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯉꯐꯥꯎ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯟꯗ꯭ꯔꯤꯕ ꯃꯥꯜꯂꯤ, ꯃꯈꯣꯏꯗꯤ ꯀꯩꯗꯧꯔꯤꯕ ꯍꯧꯖꯤꯛꯐꯥꯎ? ꯅꯠꯇ꯭ꯔꯒ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯕꯖꯥꯔꯥ ꯍꯥꯏꯗꯅ ꯑꯩꯁꯨ ꯁꯨꯝ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯉꯛꯄꯗ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨ ꯑꯩꯒꯤ ꯅꯨꯄꯤ ꯃꯥꯜꯂꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯅ ꯁꯨꯝ ꯅꯛꯁꯜꯂꯛꯇꯨꯅ ꯗꯨꯀꯥꯟꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗꯗꯤ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯑꯗꯥꯏꯗ ꯂꯦꯞꯄꯒ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯀꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯂꯛꯈꯤ꯫ ꯗꯨꯀꯥꯟꯗꯨꯁꯨ ꯑꯩꯅ ꯑꯣꯏꯅ ꯁꯠ ꯁꯠ ꯊꯣꯡ ꯂꯣꯟꯁꯜꯂꯝꯃꯒ ꯑꯩꯁꯦ ꯌꯨꯝ ꯃꯅꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯏꯃꯥ ꯍꯣꯏꯗꯤ ꯃꯈꯣꯏꯗ ꯀꯤꯅ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯩ ꯂꯥꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏ꯫ ꯑꯩꯅꯁꯨ ꯃꯈꯣꯏꯗ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯑꯩꯅ ꯎꯔꯛꯈꯤꯕꯗꯨ ꯃꯗꯨ ꯅꯪ ꯅꯠꯇ꯭ꯔꯕ? ꯑꯁꯨꯝꯅ ꯑꯩꯁꯦ ꯈꯨꯗꯛꯇꯨꯗ ꯏꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯣꯡꯈꯠꯂꯛꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯗꯨꯀꯥꯟ ꯑꯗꯨꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯕꯨ ꯍꯪꯉꯛꯏ꯫
ꯑꯩꯅꯁꯨ ꯂꯣꯟꯁꯤꯜꯂꯝꯃꯤ ꯈꯨꯝꯃꯤ꯫ ꯑꯗꯨꯝꯅ ꯀꯤꯕ ꯊꯕꯛ ꯊꯧꯑꯣꯡꯁꯦ ꯁꯨꯝ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯗꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯄꯨꯜꯂꯒ ꯋꯥꯐꯝ ꯑꯗꯨ ꯑꯩꯅ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯋꯦꯇꯤꯡ ꯁꯤꯠ ꯑꯁꯤꯗ ꯊꯧꯔꯤꯗꯨ ꯌꯥꯟꯁꯤꯜꯂꯝꯃꯕꯅꯤꯅ ꯗꯨꯀꯥꯟꯁꯤꯐꯥꯎ ꯐꯝꯕ ꯉꯝꯃꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯋꯦꯇꯤꯡ ꯁꯤꯠ ꯑꯁꯤ ꯑꯁꯥꯏꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ ꯋꯦꯇꯤꯡ ꯁꯤꯠ ꯑꯁꯤ ꯂꯧꯊꯣꯛꯑꯁꯤ ꯍꯥꯏꯗꯅ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯨ ꯁꯤꯗꯣꯛꯄ ꯍꯧꯔꯛꯄꯗ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯊꯧꯔꯤ ꯌꯥꯟꯈꯤꯕꯒꯤ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯝꯕ ꯑꯔꯨꯞꯄ ꯂꯤꯛ ꯑꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯈꯤ꯫ ꯃꯗꯨꯁꯨ ꯊꯥꯎꯅꯝ ꯃꯔꯨꯒꯤ ꯂꯤꯛꯅꯤ꯫ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯨꯒꯤ ꯐ꯭ꯂꯣꯔꯤꯡ ꯇꯧꯔꯤꯕ ꯃꯈꯥꯒꯤ ꯐ꯭ꯂꯣꯔ ꯆꯦꯈꯥꯏꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯂꯩꯔꯝꯃꯤ꯫ ꯄꯣꯠꯁꯥ ꯑꯗꯨ ꯈꯨꯡꯀꯠꯂꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯨꯁꯨ ꯊꯨꯒꯥꯏꯔꯒ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯍꯣꯡꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯏꯀꯣꯛ ꯀꯣꯛ ꯄꯨꯡꯍꯥꯡ ꯍꯥꯡꯉꯒ ꯋꯥꯈꯟꯗ ꯀꯤꯕꯗꯨ ꯈꯔ ꯐꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯥꯏꯅ ꯋꯦꯇꯤꯡ ꯁꯤꯠꯇꯨ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯇꯨꯅ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯐꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯑꯒꯁꯨ ꯀꯥꯟꯅꯕ ꯑꯣꯏꯔꯝꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯕꯗꯨꯕꯨ ꯍꯥꯏꯗꯅ ꯗꯨꯀꯥꯟ ꯐꯝꯕꯒ ꯂꯣꯏꯅ ꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯗꯨꯀꯥꯟꯁꯨ ꯂꯣꯏꯅ ꯁꯤꯗꯣꯛꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯐꯝ ꯑꯗꯨ ꯇꯝꯅꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯟ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫